Manipur Kali News na tunga-tunga wala ra source hindi ko tsarga. Mata-matang di oiba maru oiba ipaw sin patukan kang hinjay. Ahanbada mayamna film gi lamda thudok hindong na khangarba Sonia macha haina khangarba Sonia samje tabam gi mapai bungo Mangol jaw samje tabam Uripok constituency gi candidate oina 2027 da thoklagani haina social media da thagalakli makha tarpada ngasi gi Manipur gi samasa sida sanabi am oina lairik yamna hairabasu officer kya oirabasu phamdon phamnaiba kya oidunasu laisu khangdabagi mami tabugum ngasi di mama mapa oiba singbu miraibagi problem kya ama ngasi ma lekai khuding thengaduna lakri masina maram oiraga mama mapa oiba singna ngasi su all as home da milu pirang kangdra lairi masa masu singna Ahalsingbu nuksina yengbigadabani MLA devena sosuna phongdorpri masa masu singna thabak achauba torabasu mama mapa ahal laman singbu nuksina loina bidabna mama mapa ahal laman singna mamitagi mapi taduna wakal sothabagi punsi penaba maram kaya ohelakibani hairaduna aikoina aikogi ima ipa ahal laman singbu nuksina loina biduna makogi thawal tawiduna punsi nuksang hingjanaba honabigidabni haina MLA New Devena phongdokre wafum asi kaksingi senior citizen forum nasinduna ngasi kunsaga mangarak suba International Day of Older Person 2025 ki thoram ama kaksin wairi Panjau palumda leiba all age home da pangthokpa MLA asina athoiba methunglen oina saru yaraduna phongdokibani thoram asida mahakna makhatan hai ahalgi matam osilakpa haibasidi bungning wakal haksang sotharaklaba matamni matam asida aikoina makoibu nuksina amasung luna tawbibana macha masu oina pokchabagi mahi fangadoribani India laga ahal oiba singi scheme kya hawdukna all age home kya lekhalakri adumaku macha masu singa nuksi chanan leminaba haibasidagi hena nungaiba leiroi maram asina mama mapa ahal laman singbu nuksina amasung luna loina viduna makogi thawal mapung fana macha masu oiba aikoina tawbigadabani ngasi kaksingi senior citizen forum nasinduna kaksinga amasung khulonabada leiriba chahi marfu amadi masigi mathak leiba ahal kyada thoram asi pangthokuna khudol tamduna ikai khunmo uliba asimak afaba khongthang amani haijaningi thoram asida forum asigi president amasung hanagi minister and nimaina thoram apu oiraga manipuringa ki han minister oiramba th tombana mathangsina mayai tangbal amasung akhanaba mithunglen oina saru yaki and nimaina hai masa masu singna ithok piraba ahal kyagi leijanaba all as home ama kaksinga likhat sagatpa namjare manipur da thokiba kanu kilang asina maram oiraga Lajinal pa kyagi changjafam logduna leiba asi lengang sahi asigi December thada mayumda hajil hanaba honagani haibagi thajabasu pibire maram asina relief camp ki wafum asi December fawada losilaga mathagi kumja 2026 ki January thadagi di home asida Ahalsing thamba haunaba padam thamli home asi chalaiba yanaba pukchel chawba kyadagi thagi angama sel gi tengba mathau tagadori hairiduna myanasu mateng pang nakal amaromdana police namiu ani kanbang amhore lupa lak taragi dimanda fajinduna lilong dolai thabi ki Nagi farm amada thamamba myo ani ngasi police na rescue tawri hairi aduga haldo asida chenabani haiba lilong songom sang septu karong dagi MD Sultan Ahmad Kauba naha ama Waithok Park area dagi fare mangon dagi double barrel gi maru manga recover tawri hairi tarkoda AI na advance oirtuna myo bagi hingbagi lambi hena laithok khale haina MLA oiriba bisorjina phongdokre haujikti technology asi asuki matik chakhale AI na nongmagi kumang choksilakpana myoibagi hingmagi lambi bu hena laithok khali haina environment forest and climate change and power agriculture science and technology gi minister oiramba TS Bisorsin phongdokhe wapma singasi National Institute of Electronics and Information Technology nailit ki kuntraga taret suba foundation day galoinana friends meet amadi teachers day gi thorum punna akapa talaiba Nelita pangthokibada athoiba mithung oina saruk yatuna maakna phongdokibani thoramsida Innovation Center for Education IVM gi program lead Dr. Mani Madhukarna akhanaba mithung amadi nilit ki Dean and Executive Director Professor Dr. Yumnam James na thoram mapu oiki bisorsit na makhatana hakibada Nelit ki kunsaga taret suba mapo kumon thoramsida yawba phangbasi yamna nungaijai Nelil asi hawti ba nha singdi achauba loisang amani Masina nahakya amabu sembada amadi national building process ta achobo thodang loduna lakli technology gi lamda kumang choksilaba matamda afaba nahakya ama chokhatpagi technology gi lamjelda yawba ngamgadoribani ngasidi AI na hiram kya da amadi aikhogi nongmogi punsida kana bakya piri masi technology na chokhalpagi nungaibani adubu kanglon chumna sinaduna lawbugi mathakta mangjabasu aikhoi punna khangna honagadabani electronics amadi technology gi matengna aikhoi isana isada thabak bijanaba honagadabani
ꯇꯨꯡꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯝꯕꯗ ꯂꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯍꯦꯟꯅ ꯐꯒꯠꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯗꯨꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯟꯕꯤꯔꯝꯕꯅꯤ ꯅꯦꯁꯟ ꯕꯤꯜꯗꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯎꯁꯤꯟꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯁꯤ ꯅꯦꯂꯤꯠꯀꯤ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯁꯦꯟꯇꯔ ꯀꯌꯥꯗ ꯊꯕꯛ ꯀꯌꯥ ꯐꯪꯈ꯭ꯔꯦ ꯇꯨꯡꯗꯁꯨ ꯅꯍꯥ ꯀꯌꯥ ꯑꯃ ꯅꯦꯂꯤꯠꯀꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯗꯨꯅ ꯊꯕꯛ ꯐꯪꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ